ngarang phongkiba kangla pauchedagi lokhusrakanda BOSEM asi mioi kharagi SAGUN toufam oire desamna phongli pathokchake taminase Manipur gi education gi yamna maru oiba academic ki mafam ama oiriba Board of Secondary Education Manipur ngasidi mioi kharaga authority gi mioi kharaga manaraga tawning bagi mafam ama oire ngasi desam gi office ta pangthokiba pau gi mafam amada desam gi secretary general N thoithoibana phongdokre मान मखा तारखिबदा BOSEM दंगसी employee कया थबक तौरी हयेंगना कया तौरी हाइबासी फौब अरुबो वहंग ओइरकली हंदक इकुइदना म्याम खंगहंदना अथॉरिटी खरागे फुरिट खावदगे पुथोकपा मिओई खरा बोर्डता थबक हापचिन खिबगी पाव मणिपुर के म्यामना नासोना तारिबा असि कदाई फाव असुंबा ओइगदौरिबनो असिगुंबा मथोंग होक्तबा खुवाक मयाइदा सगुन तौबगी पावसी मणिपुर के म्यामना तानारबा पाव अमा ओइरबनिना Laibak asigi education minister amadi mathak thongba phamnaiba singso sungsoi soidana taramlagani haina mahiroi lup asina khalli karigi tha khara asigi manungda aranba toramba sing adubu action lokhalakba amadi inquiry na singba tobagi paw taba phangdribano education minister gi share yawbagi tumina lairibra haiba si achobo wahang ama oirakli phibam asida manipur gi hawlakliba mahiroi singbo achumba oina takadoriba education bo nungsibiba manipur lenga ki thau puba sing amadi lanai lup sing na mineng changduna sumthokpa amadi aranba toramba sing cherak phanbagi tangai phadaba leire aduna mari leinaba khudingmakna mineng changbinaba apil torokle